Bangladesh Macha Manipuri Ningol ani Louduna Jiribam the Manipuri Saduna Leiramle Fabinaba CM the Wakalakle Bangladesh ke Chittagong district ge Muhammad Hakim Mia Laskar gi Machanupa Muhammad Hassan Elais Hassan Laskar Kauba Bangladesh Macha mana Manipuri Ningol aniga Luhong batanatana masagi asyangba apog pagi meng amade asyangba laifam losinduna Manipur gi Jiribam district ke Mulargaon village da leire haina Jiribam district Murgaon village dage Lily Begum mapuroiba laikhedraba Tonjidunna Manipur gi chief minister N Birenda ai bacherol thaduna wakat khre state taraga marige revenue deficit grant kaithavada Manipur gi lupa crore chamaga marfu draga ni thoi lak yankhai yaurakle nungchit sengdabagi chang wangkhalakpana miyam gi haksel la chauna singnarakle lambi phatabadagi uful yamna thangba sinasu achauba maram oigane Orange Festival December 13 gi numit humni chupna pangthokadawre Manipur da tourist police semganaba laingak na thaurang tawre chief minister National Florence Nightingale Award 2021 President Murmuna laibak sigi nurse yankhai ga mathoi da pibada Manipur dagi ahum yaure Manipur gi award phanglaba singde Thaimai Sanahanbe ANM W. Hemavate, LHB, amasung T. Helena nurse ne. Supreme Court na kahenalay na basingi reservation quota chada tara pinaba, raita kibada, Congress na taram na okre. Transfer order to kiba thamari surabaso, Dr. Ama, ngasi pawo join tawramdre, club sing. Posting mapam da sa tabalay nga kitongan-tongan ba department singi staff sing, suspend to bayaw na action kaya lawkalingay siyarakta. Kaksing district ke Hyanglam Primary Health Center da transfer tawkiba thamari rom suraba dental ge doctor ama ngasi phawba join tawduna Leiramle haire rims ta khulai paiba police personnel sing thamlaga nei sahi kharagi mamangdagi rims ta Lamphel police station gi makhada le rakhiba police picket adu nahuna na ngarang hawdokhibaga loinana khulai paiba police personnel sing picket asida deploy tawragani haire NSCN-IM na CMM Infra Project Limited ke excavator mai tharam le nongmai maruani thamlam le phone tarok na basu khangalam le Bharat Sarkar ga hogje shanti gi wari sathariba NSCN-IM na Manipur da nam haduna sel khaiba yauna hingsa gi thawong kaya chathabada state amasung central force na karimat tawba ngamdre hogje NH37 Imphal Jiribam lambi sem sabagi thavak tawriba National Highway and Infrastructure Development Corporation Limited NHI DCL ki thavak suriba CMM Infra Private Limited ke excavator ama NSCN-IM ki kedar mangana mai thadoklam le nongmai maru ani su thamlambaga loinana makhoida athubada pau phauroga bani haina mobile number su piram le haire pungkun mari ki manung de excavator mai thadoklamba sing fadravade NH39 da matam kaktaba blockade chatharaga ne KSO NSCN-IM ki kadar sing oiramba yai haiba khulai paiba miyoi kharana ngarang National Highway 39 ki Kangpokpi district ke New Kaithel Manbi police station ki manung chanba bayang amade thanlon bungi marakta NHDCL ge excavator ama mai thadok lambagi thawong Cookie Student Organization KSO Moltong block na yaning da ba phongdorokpa loinana mai thabda senaba sing pungkun mari ki manung da phadrabade November session mapan gi ahing nong yai dage NH39 da matam kaktaba blockade satharagani haina laingakta section wa thamlakre KSO Moltong block ke information and publicity department na thadorok pacherola man hai mai tharambagi thokdok thokpa maduda KSO Moltong block ke team ama yamna thuna sanction ke adubu laibak thibade khulai matik chana paiba arm group kharana driver amade sinmi singbu gunpoint da threaten tawduna excavator du mai thadok lambani haire Ras Medicity Multi Speciality Hospital ge ureptam khre corruption muthat ki hairabadi aikoi isadagi haugadaba nei wanombagi sanabi thadok lasi biren khangna sanaba thiduna wanombagi sanabi thadok lasi amasung senja thumja muthat pada aikoi isadagi hauba mathau tare haina ngahan chief minister N Birena Ras Medicity Multi Speciality Hospital sanabagi damag urep uyung tamkiba thauramda phongdokhiba nei Haksang songningai oiba yuyon basingge mathakta satharamba drive lab ki badage
yu yonphamsing mina krik krik inare. Manipur Liquor Prohibition Act 1991 mai pakhidraba matung chaliba chahi asigi September thada phamkiba cabinet mifamna ek asi lokthokuna lamdam asida sungba yusing legalize tawna ba warep lawkhiba matung lamdam asigi civil society organization amasung maira lup kayana akan ba mawngda yaningdaba phongdoktuna khongjang changsilakhe madugi matung Manipur lengaki pauktak matungin na Manipur Police amasung Excise Department na chahi asigi October ahuba chayolda haksang songningai oiba yu yonphamsingda akan ba drive sathaduna kanglon chumdana sungba yusing phagatkhibane yu legalize tawbagi matangda miyamgi maikaidagi akan ba yaningdaba phongdokna rakhiba matung mapangi expertsing kauduna lamdam masida yu sungbagi mawong asi yangsilhankhibane expertsing gi matungina lamdam asida sungliba yusing asi miyoibana thakpada haksang songningai oiba wafam khangalamkhibane madugi matung police ki drive adu chathaba haurakhe police ki adugumba khongthang adubu Manipur gi miyoi kayana thagatpa phongdoknakhibane yu yonbada maming chalaba kangjeibung maninggi vendor sing yauna tongan tongan mafam sing the drive chathakhe adum oinamak numit kharani drive chatharamlaba matung lepkhibadagi yu yonphamsing mahausagum phongna yu yonba haurakre masina maram oiraga yu yonphamsing da mina krik krik inabagi phibam ama ure ayuk angan badagi hangliba yu yonphamsing ase ngasidi yangsinbinaba leitabagum maning tawna yu yonba miyamna thengnare haksang songningai oire hairaba yusing yonba thingnaba chatharamba Manipur Police ki drive adu lepkhibada lamdam asigi maira lupsing penadre Manipur lengangna kanglon sumna sungba yusing regulation amagi makhada yohladana ba thoksil paikhatkani hairabasu haujik oiriba laksinba ngamdraba phibam asidati thajaningai oide haiba wafamsu phongdoknarakle yu legalize tawbagi mayokta ngasisu coalition against drug and alcohol kada amadi tongan tongan ba maira lupsingna khongjang changsinba leptribane miyamgi asigumba khongjang asibu matam kharagi oina namthaba yananaba Satharamba drive adu oirabra hainasu maikai kayadagi hangnarakle Imphal Yaripok lambi de salamna hena fare ya school lambi na mi hat ka dawre Sangai festival mamangda Imphal gi lambi sing semjin ba yabra yangsin gane biren Manipur lenga kanakna basing na social media platform kayada lambi thongi phibam phari haina thagana rabasu Imphal Yaripok lambi de salamna hena phabagi phibam da leide ya school lambi na komjau ngakta ngaiduna mi hat ka dawre Imphal manungki lambi sing Sangai festival mamangda semjinba yabra yangsin-gani haina Chief Minister Nongthongbam Biren phongdokre kumsigi lau pantha operation mai pakle anaba sire agriculture loisangna lau satraba laupham singi data khomjille hangam amasung hawai tharak maru yenthokpa hore malemgi oina mayok naragliba climate change na maram oiragasu lau panba hoba yaba matamda nong khajiktang oirabasu churakpadagi kumsi sahigi lau singu bagi thavak laumi singna paikhat nagrabasu labuk singna isingi mathau tarakpada nong suraktabaga loinana lainga ki maikaidagi labuk singda sangadaba ising pina bagi pambai sing paikhat khidabana chaliba chahi asigi lau pantha aside aruba lainana naraba anaba ma mai pangna operation di satharaga anaba hingdabagi phibamda leidai Aroi bada tabi di bapum namakpo thagat jare